ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯁꯤ ꯈꯨꯃꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯤꯕꯥ ꯑꯍꯨꯝ꯫ ꯃꯌꯣꯜ ꯂꯝꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ 5 ꯂꯩ꯫ ꯃꯆꯥꯅꯨꯄꯥ 3ꯒ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯑꯇꯣꯝꯕꯒꯗꯤ ꯊꯕꯛ ꯁꯨꯒꯅꯤ ꯈꯪꯗꯦ ꯀꯇꯟ ꯆꯨꯏ꯫ ꯌꯥꯏꯃꯒ ꯃꯄꯥꯒꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯕꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯕꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯒꯤ ꯈꯔ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝꯕ ꯑꯁꯤꯅ ꯑꯍꯟꯒ ꯑꯇꯣꯝꯕꯒꯤ ꯊꯕꯛꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯍꯟꯒ ꯌꯥꯏꯃꯒꯗꯨ ꯈꯣꯟ ꯈꯔ ꯀꯟꯅ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯑꯍꯟꯅ: "ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯕ?" ꯌꯥꯏꯃꯅ: "ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯇꯥꯆꯧ, ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯍꯨꯜꯂꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯈꯨꯠꯁꯨꯃꯟ ꯐꯪꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ." ꯑꯍꯟꯅ: "ꯑꯁ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ." ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ: "ꯀꯔꯤ? ꯅꯪꯅ ꯀꯩꯗꯧꯗꯣꯔꯤꯕ? ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅꯅꯦ ꯇꯥꯔꯤꯕꯅꯤ, ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯗ ꯙꯝꯀꯥꯒ ꯇꯧꯔꯗꯅ꯫ ꯁꯅꯥ ꯏꯕꯨꯡꯉꯣ, ꯃꯥꯏ ꯄꯥꯜꯂꯤꯕꯗꯣ ꯏꯀꯥꯏꯕ ꯈꯪꯅꯕꯅꯤꯅꯦꯍꯦ, ꯑꯗꯨꯁꯨ ꯈꯪꯗꯦ, ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯑꯉꯥꯡꯁꯤꯅꯅꯦ ꯊꯥꯛꯂꯒ ꯅꯪꯅ ꯐꯝꯖꯥ ꯆꯥꯔꯤꯕꯗꯨꯕꯨ ꯏꯀꯥꯏꯕꯒ ꯐꯥꯎꯗꯕꯔꯣ?" ꯑꯍꯜ ꯑꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ: "ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯕꯨ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯎꯁꯤꯠꯇꯅꯕꯅꯤꯗ, ꯃꯤꯆꯪ ꯃꯤꯈꯥꯏꯒꯗꯤ ꯅꯥꯏꯔꯨꯁꯤꯗ." ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯃꯆꯤꯟꯒꯥꯗꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯉꯥꯡꯁꯤꯅ ꯊꯕꯛ ꯈꯔ ꯁꯨꯔꯦꯅ ꯏꯊꯛ ꯀꯥꯍꯜꯂꯒꯦꯒꯥꯅ ꯇꯧꯋꯦ ꯋꯥꯅꯤ." ꯐꯠꯇꯕ ꯃꯤꯗꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯑꯗꯨ ꯑꯍꯟꯒꯤ ꯃꯀꯣꯛꯇꯨꯗꯗꯤ ꯐꯠꯇꯕ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯃꯃꯥꯅ: "ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯉꯨ ꯍꯥꯏꯕꯅꯤꯅꯦ." ꯑꯍꯟꯅ: "ꯏꯅꯥꯎꯄꯥꯗ ꯑꯩꯅ ꯁꯦꯟ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯑꯗꯨ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯣ? ꯐꯔꯦ, ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯑꯣꯏ, ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯅꯣꯏ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯈꯨꯗꯣꯝꯕꯤꯒꯥꯗꯨ ꯁꯤꯡꯗꯨꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯃꯥꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ: "ꯐꯔꯦ, ꯋꯥꯏꯗꯨꯝ ꯁꯪꯂꯅꯤ, ꯆꯠꯄꯤꯈ꯭ꯔꯣ, ꯅꯣꯏ ꯂꯩꯕꯗꯒꯤ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯉꯕꯅꯦ." ꯌꯥꯏꯃꯅ: "ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕ ꯏꯃꯥ? ꯇꯥꯆꯧꯁꯦ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ, ꯇꯁꯦꯡꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤꯒ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯣꯏꯅꯣ? ꯃꯔꯥꯏꯅ ꯍꯟꯖꯤꯟꯖꯜꯂꯛꯆꯅꯤ, ꯀꯩꯝꯇ ꯈꯜꯂꯨꯅꯨ." ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯃꯃꯥ ꯑꯗꯨꯁꯨ ꯆꯪꯈ꯭ꯔꯦ꯫ ꯌꯥꯏꯃꯒ ꯃꯄꯥꯒꯗꯨꯁꯨ ꯊꯕꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯣꯝꯕꯁꯨ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯁꯣꯏꯕ ꯌꯥꯗ꯭ꯔꯕ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ, ꯑꯗꯨꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯗꯦ, ꯃꯍꯧꯁꯥꯗꯒꯤ ꯊꯦꯡꯅ ꯊꯦꯡꯅ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯄꯅꯤꯅ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯍꯟꯖꯤꯜꯂꯛꯄꯅꯤ, ꯉꯁꯤꯗꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄꯗ ꯑꯍꯤꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗꯗꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯆꯤꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯕꯁꯨ ꯃꯆꯥꯅꯤꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯍꯤꯡ ꯑꯗꯨ ꯃꯤ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯗꯅ ꯍꯧꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯃꯄꯨꯔꯣꯏꯕꯒꯁꯨ ꯍꯜꯂꯛꯄ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯑꯍꯤꯡ ꯂꯦꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯇ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥꯗꯨ ꯂꯩꯔꯝꯂꯕꯗꯤ ꯑꯍꯤꯡꯗꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯕꯨ ꯊꯤꯕ ꯊꯣꯛꯂꯝꯒꯗꯕꯅꯤ꯫ ꯃꯃꯥꯗꯨ ꯃꯆꯥ ꯑꯍꯜ ꯍꯜꯂꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯧꯗꯣꯛꯇꯨꯅ ꯃꯌꯥꯝꯕ ꯑꯍꯟ ꯊꯤꯔꯨꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯈꯤ: "ꯑꯗꯨꯝ ꯍꯟꯖꯔꯛꯆꯅꯤꯗ, ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯕꯗꯨꯕꯨ." ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯃꯒ ꯃꯄꯥꯒꯅ ꯊꯪꯅꯕ ꯈꯨꯟꯗꯁꯨ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ, ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯊꯥ ꯑꯃ ꯐꯥꯔꯦ꯫ ꯃꯃꯥꯗꯨꯗꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ꯫ ꯐꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯃꯆꯥꯅꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏ? ꯊꯥ ꯑꯃ ꯐꯥꯅ ꯃꯆꯥ ꯀꯣꯍꯜ ꯂꯥꯍꯜ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯑꯣꯏꯒꯅꯤ? ꯃꯥꯡꯒꯣꯟ ꯆꯨꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯃꯪꯂꯒ ꯐꯝꯂꯤꯉꯩꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯏ꯫ ꯌꯥꯏꯃꯅ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯦ: "ꯏꯃꯥ, ꯇꯥꯆꯧꯅ ꯏꯔꯛꯄ ꯆꯤꯊꯤꯅꯦ." ꯆꯦ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯤ꯫ ꯃꯃꯥꯅ: "ꯀꯔꯤ? ꯅꯈꯣꯏ ꯇꯥꯆꯧꯒꯤ ꯆꯤꯊꯤ? ꯀꯗꯥꯏ? ꯄꯥꯔꯣ, ꯏꯃꯥ ꯇꯥꯅꯤꯡꯕꯅꯅꯦ ꯉꯥꯏ ꯉꯝꯗ꯭ꯔꯦ." ꯃꯄꯥꯁꯨ ꯀꯧꯊꯣꯛꯇꯨꯅ ꯌꯥꯏꯃꯗꯨ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯛꯏ꯫ "ꯏꯅꯥꯎ ꯌꯥꯏꯃ, ꯅꯌꯥꯝꯕ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥ ꯕꯕꯥꯗꯤ ꯀꯔꯤꯝ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩ꯫ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯍꯪꯂꯛꯑꯅꯨ, ꯑꯩ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯣꯏꯒꯤ ꯃꯥꯡꯗ
ꯑꯅꯧꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯂꯔꯒꯅꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯅꯈꯣꯏꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯏꯃꯥꯁꯨ ꯅꯥꯗꯅꯕ ꯇꯧ ꯍꯥꯏꯌꯨꯀꯣ꯫ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯃꯃꯥꯗꯨ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯏꯃꯅ ꯈꯨꯟꯒꯤ ꯀꯩꯊꯦꯜꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯤꯉꯩ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯃ, ꯌꯥꯏꯃ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ? ꯃꯥꯅꯦ ꯏꯄꯟ꯫ ꯏꯄꯟꯗꯤ ꯀꯗꯣꯝꯗ ꯂꯩꯕꯤꯔꯨꯕꯅꯣ? ꯆꯥ ꯒꯤꯂꯥꯁ ꯑꯃꯇ ꯊꯛꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯑꯝꯕꯅꯤ꯫ ꯅꯪꯗꯤ ꯀꯩꯊꯦꯜꯗꯒꯤ ꯑꯇꯦꯛ ꯑꯅꯧ ꯂꯩꯒꯦꯅ ꯊꯣꯛꯂꯛꯏꯕ꯭ꯔꯣ? ꯑꯧ, ꯍꯣꯏ ꯏꯄꯟ꯫ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯅꯦ꯫ ꯅꯪ ꯊꯦꯡꯅꯔꯒ ꯍꯥꯏꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯒꯅꯦ ꯍꯦꯛꯇ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯀꯩ ꯋꯥꯅꯣ ꯏꯄꯟ? ꯅꯨꯄꯥꯗꯨꯅ, ꯌꯥꯏꯃ, ꯅꯌꯥꯝꯕꯗꯨ ꯅꯍꯥꯟ ꯑꯩꯅ ꯀꯁꯥꯔ ꯆꯠꯄꯗ ꯊꯦꯡꯅꯩꯅꯦꯍꯦ꯫ ꯌꯥꯏꯃꯗꯨ ꯍꯔꯥꯎꯕꯣꯏ ꯉꯛꯄꯣꯏ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯌꯦ꯫ ꯇꯥꯆꯧ ꯊꯦꯡꯅꯩꯌꯦꯕ? ꯀꯥꯏꯋꯥꯏꯗ ꯊꯦꯡꯅꯩꯅꯣ ꯏꯄꯟ? ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯃꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯏꯄꯟ? ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏꯃꯕꯨ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯌꯥꯝꯕꯗꯣ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯊꯕꯛꯀ ꯁꯨꯗꯨꯅ ꯂꯩꯍꯧꯋꯤꯅꯦ꯫ ꯅꯪꯅꯅꯦ ꯆꯠꯅꯤꯡꯂꯁꯨ ꯃꯐꯝꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯩꯒ ꯄꯨꯟꯅꯅꯦ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯌꯥꯏꯃꯗꯨ ꯈꯔ ꯇꯞꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧꯗꯣ ꯑꯩꯈꯣꯏꯗ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ? ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯍꯜ ꯅꯨꯄꯥꯗꯨꯅ, ꯃꯥꯅ ꯅꯈꯣꯏꯕꯨꯁꯨ ꯎꯗꯕ ꯀꯨꯏꯔꯦ, ꯀꯃꯥꯏ ꯇꯧꯔꯤꯒꯦꯅ ꯍꯪꯂꯛꯄꯅꯤ꯫ ꯃꯍꯥꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯌꯥꯝꯅ ꯍꯣꯡꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯗ꯫ ꯏꯃꯥ ꯄꯥꯕꯨ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯍꯜꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯃꯄꯜꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨ ꯇꯝꯃꯤ꯫ ꯃꯃꯥꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯈꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯃ, ꯅꯌꯥꯝꯕꯗꯨꯕꯨ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕ꯭ꯔꯅꯦ? ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯋꯥꯔꯧꯔꯝꯒꯅꯤ ꯌꯥꯝꯅ꯫ ꯑꯩꯈꯣꯏꯅꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯉꯥꯡꯕꯤꯈ꯭ꯔꯦ꯫ ꯏꯃꯥ, ꯇꯥꯆꯧꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯍꯥꯏꯔꯛꯏ ꯍꯥꯏꯁꯤꯗꯤ ꯃꯥ ꯀꯩꯁꯨ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯂꯣꯏ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯇꯥꯆꯧꯕꯨ ꯎꯅꯤꯡꯉꯤ꯫ ꯀꯔꯝ ꯇꯧꯅ ꯅꯪꯗꯤ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯆꯠꯀꯗꯧꯔꯤꯕ? ꯏꯄꯟꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯅꯆꯥ ꯑꯩꯁꯦ ꯅꯨꯄꯥꯅꯤꯅꯦ, ꯀꯩꯗꯧꯕꯒꯤ ꯇꯥꯆꯧꯒꯤ ꯂꯩꯐꯝ ꯊꯤꯕ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥ ꯑꯗꯨ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯇꯣꯝꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯇꯣꯝꯕ ꯑꯗꯨ ꯂꯧꯕꯨꯛꯇ ꯎꯆꯦꯛ ꯇꯥꯟꯕ ꯁꯦꯟꯅꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯈꯔꯒ ꯊꯦꯡꯅꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯑꯇꯣꯝꯕ, ꯅꯣꯏ ꯇꯥꯗ ꯌꯥꯏꯃꯗꯤ ꯊꯣꯛꯂꯛꯄ ꯎꯈꯤꯗ꯭ꯔꯦ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯇꯥꯗ ꯌꯥꯏꯃꯗꯤ ꯀꯁꯥꯔꯗ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ, ꯍꯩꯃꯥ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯈꯪꯖꯗꯦ ꯏꯆꯦ ꯃꯌꯥꯝ꯫ ꯊꯕꯛ ꯁꯨꯐꯝꯗꯣ ꯅꯥꯇꯩ ꯆꯥꯔꯗꯤ ꯊꯕꯛ ꯁꯨꯗꯅ ꯂꯩꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ, ꯅꯣꯏ ꯇꯥꯗ ꯌꯥꯏꯃꯗꯣ ꯉꯥꯏꯕꯗ ꯊꯃꯣꯏ ꯂꯩꯅꯥ ꯅꯥꯔꯒ ꯂꯩꯀꯟꯅꯗꯧꯕ ꯃꯤ ꯌꯥꯝꯅ ꯌꯥꯎꯔꯕꯅꯤꯀꯣ꯫ ꯏꯆꯦ ꯊꯥꯗꯨꯁꯦ ꯏꯀꯥꯏꯔꯝꯃꯅꯤ꯫ ꯑꯩꯁꯨꯅꯦ ꯊꯦꯡꯈ꯭ꯔꯦ, ꯂꯧꯕꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯇꯣꯝꯕꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯖꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯉꯥꯡꯁꯤꯗ ꯅꯣꯏꯁꯤꯗꯤꯕ? ꯂꯩꯁꯥꯕꯤ ꯑꯃꯅ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯈꯪꯗꯣꯛꯄꯁꯤꯅ ꯐꯠꯇ꯭ꯔꯣ? ꯊꯥꯖꯅ, ꯊꯦꯡꯈ꯭ꯔꯁꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯇꯨꯅ ꯍꯟꯈ꯭ꯔꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯏꯃꯒ ꯑꯍꯟꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯃꯩ ꯑꯣꯛꯄꯤꯗꯨꯅ ꯍꯔꯥꯎ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯇꯣꯝꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯤꯗꯥ ꯊꯥꯗꯨꯅ ꯄꯨꯂꯞ ꯐꯝꯃꯤꯟꯅꯩ꯫ ꯃꯃꯥꯅ ꯄꯩꯁꯥ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯁꯨ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯍꯥꯟꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯕꯥꯕꯥ, ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯒ ꯀꯩꯒꯤ ꯆꯠꯂꯤꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯠꯇꯦꯗ꯫ ꯁꯣꯝꯒꯤ ꯈꯥ ꯊꯪꯕꯔꯣꯝꯒꯤꯅꯦ ꯈꯨꯔꯥꯅ ꯁꯝꯕꯜꯗꯨꯗꯪ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯆꯠꯂꯨꯕꯅꯤ꯫ ꯃꯣꯏꯗꯤ ꯃꯤꯔꯣꯟꯒ ꯂꯩꯇꯕꯗꯨꯗ꯫ ꯌꯥꯏꯃꯅ, ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯁꯤꯗ ꯀꯩꯗꯧꯕꯒꯤ ꯄꯥꯕꯅ ꯊꯕꯛ ꯁꯨꯗꯧꯔꯤꯕꯅꯣ? ꯃꯄꯥꯅ, ꯆꯠꯂꯔꯣꯏꯗ ꯉꯁꯤꯗꯒꯤ꯫ ꯑꯇꯣꯝꯕꯅ, ꯇꯥꯆꯧ, ꯏꯕꯥꯅꯤꯅ ꯋꯥꯈꯜ ꯇꯥꯔꯝꯃꯗꯤ ꯏꯃꯨꯡꯁꯦ ꯅꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯍꯜ ꯑꯗꯨ ꯅꯣꯛꯂꯗꯨꯅ, ꯍꯣꯏ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ꯫ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯄꯥꯅ ꯅꯣꯛꯄ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯤꯉꯩ
Ipa wa khara haige. Macin mana ahum adu chap manana. Haibiyu baba. Mapadu wa makha tarei. Namasu imung sigi hotnabada wajarakabani. Aduna ngasidaydi namasu pothahalasi. Atomba nangna angang khara oirabanina imungi chak thongmadagi atai thabak singsina nangna tawlo. Lamda thoaga thabak suba sunongmali. Ahan ga yai magana nabanina lamda thokduna thabak suba labu yengsinba tawlo. Aduga namaga aigana napi na thallaba hingkholasei tek tek semjilaga haira insang napi tharaga namaga aigagi pothapam oirage ko. Macin mana ahuma yai hain haire. Asumna harau harau matam kaya hokre. Noman numit amada adombana lambida asum tholakpada ahan jamna oirabi hanubi ama thengnarami. Adomba hanubi adubu ubada tu sungkiba khanghodi. Hanubi aduna adombada khuiraba mamittuna yamna munna yenglaami. Adomba so ahal adugi mawong aduda mahak sangsinduna ahal adubu kawi. Abokum labi abopu kadomda chatoino. Ahal nupi aduna nusi kreda isudi. Aboke misei maseng marangi. Abopu iyum phawudang thimbirang giro. Adombadu tanbadi phawi ahan ba thengnabada kanano su khangdaba aduga mabu ubuda su tu sungba phawkiba aduda. Adombana wakhan khallingai ahal aduna amu wa hangsilai. Nangbu aigi mateng pangma ngamloidrane. Ngamni bo. Abopu poduna thinjage. Ahan nupi aduna nokduna. Nangbu ai poba ngahumgadrane. Phana su angang oina uye. Ngamni abo. Nasu aigi nangan sidane ekta konbiro. Asomna hanubi adubo poduna lambida lakli. Lambida chatlamba misingna mangonda munna munna yengi. Khara amuk chatlaga nupa kharana lambi thatuna leirami. Hanubina pairakpa sengaw adu munnaba honarei. Atomana karino nakhoina tawise. Nupa amana nang kari oirige. Hanubise nangna kandogi honaribadubo. Ahal loikraba ibo asida noina akan singlinine. Henga nangna ahal sigi maikaida leiradine nangsu yauna thawai mangani. Nupa atai singduna hanubina parakpa sengaw adu munnaba honarei. Madusu mahakna kanna mayoknaduna ahal adubu kanbiri. Hanubigi mayum adusu yauba naidri chaliba lambi adusu phanayamna sangli. Atomba kibana yadri. Lambi da thengnarakiba mayam aduga ahal aduda amuksu hangi. Ibo kyam walige yum yaugadaba. Hanubi aduna nangbu warabrane yaudore kuiraroi. Namisu tasilaglini yaurani. Asomnana kamdauri nungthindagi thokiba machanupa aduna mamsila aba sifawba hanjilaktaba adudadi pakhatnari koithithini. Thangnaba singdasu hangnaduna thirami. Adubo kana amatana khangi hairaktri. Makhoi punna imungda wa khanaringai thong adu thilai. Mamana kendal ama pairaga tholaktuna thong adubo hangdoi. Leiramliba macha atombadu ubada khanghaudana konsinduna kaplami. Atombana tapna haire. Ima mi amasu yaurupani. Wahai aduda mamadu tunglomda yenglakbada uri. Masang matau phajabi leisabi ama leptuna leirami. Mama adu ikhang khangna handoktuna imungda leiriba mi pumnamak kaurei. Mayamsu leisabi adu ubada pungangakre. Mamana atombada makhut thinduna haire. Khawjauduna mo kadhaidege. Atomba imungda changlase. Wa pumnamak imungda hairege. Imungda mayamda pulla phaminai. Atombana wari pumba mathang lirei. Lambida hanubi ama thengnaba adagi mathang liraktuna hanubigi mayum yaurakli. Hanubigi mayumdusu isuk sukpa jing macha amagi manaktani. Mayumdu ubada atomba pungangakhi. Yum madu yamna phajai sana ngakta oi. Phajakraba yum adudagi phajakraba leisabi ama ingna tamna tholakpada oi. Leisabi adu hek ubaga hanubi aduna haire. Isu gumlaba nahakna aigi isu asibu nangi khongloi ohelludo. Atombana ingangangna aidi angang yamna woiriyabo. Imung puba ngawkhiroi. Ima ipa yamba singda nauthi saduna leijabani. Atombagi wa adu tabada hanubidu haiphenoi aduga haire. Nangna adugidamakta karigi waribano. Aina nangbune changyeng tawribani. Nangi imung manung ase nungsinana leiba imungni haiba ai khangi. Se
ꯈꯥꯎ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯛꯏ꯫ ꯑꯇꯣꯝꯕꯁꯨ ꯈꯥꯎ ꯑꯗꯨ ꯍꯦꯛ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯧꯁꯤꯜꯂꯨ ꯂꯧꯁꯤꯜꯂꯨ ꯀꯔꯤꯁꯨꯅꯦ ꯆꯤꯡꯅꯒꯅꯨ꯫ ꯑꯇꯣꯝꯕꯅ ꯑꯩꯕꯨ ꯃꯪꯂꯣ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯤꯕꯣ? ꯃꯪ ꯅꯠꯇꯦꯅꯦ ꯇꯥꯏꯕꯪꯅꯤꯅꯦ꯫ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯏꯁꯨꯁꯤꯒꯤ ꯃꯐꯝ ꯑꯃꯇꯪ ꯈꯪꯂꯒ ꯆꯠꯈ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯄꯥꯈꯪ ꯀꯌꯥꯅꯤ ꯏꯁꯨꯁꯤꯕꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯃꯕꯣꯛ ꯑꯩꯅ ꯄꯥꯝꯗꯦ꯫ ꯃꯕꯣꯛ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯁꯨ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯊꯃꯣꯏ ꯁꯦꯡꯖꯕ ꯄꯥꯈꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯒꯅꯤ꯫ ꯏꯁꯨ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯏꯁꯨ ꯑꯁꯤꯕꯨꯅꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯁꯣꯝꯅ ꯂꯩꯁꯥꯕꯤ ꯐꯖꯈ꯭ꯔꯕꯤ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯇꯣꯝꯕꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯩ꯫ ꯑꯇꯣꯝꯕꯒ ꯍꯅꯨꯕꯤꯒꯤ ꯃꯁꯨ ꯑꯗꯨꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯏꯃꯨꯡ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯇꯣꯝꯕ ꯍꯥꯟꯅ ꯍꯣꯡꯂꯕ ꯃꯇꯨꯡ ꯑꯍꯟꯗꯨꯁꯨ ꯍꯣꯡꯂꯤ꯫ ꯌꯥꯏꯃꯁꯨ ꯊꯥꯖꯒ ꯆꯥꯎꯅ ꯃꯊꯪ ꯃꯊꯪ ꯂꯨꯍꯣꯡꯕꯤꯔꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯃꯧ ꯑꯍꯨꯝꯅ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯂꯩꯍꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫